Irang asina maram moiduna Churachandpur district lanjena kibasingna leingakna piriba rehabilitation gi mateng sing michang mikhai naidana ching amari tam khaidana chapmanana fanghanbiyu haina Manipur gi governor da memorandum pisingre ngasi Churachandpur district ki peace ground lanjena kibasing gi oiba achauba mifam ama pangthoklaba matung warep khare lawki loinana makoi gi oiba apamba sing Manipur gi governor Ajay Kumar Bhalada DC Churachandpur gi khuthangda memorandum ama supisingre ngasi governor da pisan kiba memorandum aduda irang asida khudong thiba nangkraba amadi leikidraba yaw kiba singi pithoktana leiriba assistance haibadi ex gratia maternity medical educational amadi atai hiram loinana direct beneficiary transaction DBT gi kuthang da piba senfam sing athingba apanba yaudana thadokpiyu mayum leijadraba imung singi nauna mayum makai sajanaba imung amagi lupa lakh 15 dagi kun fawba pinaba approve tawbiyu Anobo punsi mahingda punsi sang na hingma ngamna ba haike Imphal gi mafam singda lehoraba lamama di mayum singi compensation tawna ba process ain gi oiba thabak lokhat piu lanjena kiba imung singi comprehensive rehabilitation ama semduna fanghanbiyu lanjena kiba singi yengsiliba administrative makhatana apan bayawdana chathana ba DC amadi SDC Churachandpur hongdok hongjin tawbiganu lengak na lanjena kiba imung hauzik relief camp singda amadi mari matagi mayumda leiba oirabasu ningthina verified tawduna Lanjena kiba singe database ama sembiyu haina memorandum aduda yaure